คิบมาตำดาคุกกี้กิmilitancyมวยมาเชงกับนาระกะคราชกปดดี state government นะยามนลูนลอเรหายระกะมวยดามุก security ปีระกะอินฟาลดปุรักละกะอตุป hospital ดสูพะจานะยังฉันบิบาดุก rims ดสูปุรักตนะพะจานะยังดนะโคตนะ security กะยา protect ปีดนะตอระกะปนมักเสอค่อยอูเออดูงสิดีค่อยไม่เตเวกระนากายจินเอาเวกระสมัยนะชกละกะปุรักปะกันดะดี state government กิกริมตมมีตาดีค่อยอูซูอูเดมาสิด chief minister กะไดดะจักเร cabinet สิงกะไดดะจักเรค่อยคังเดเรสิดียามนะ bias ตอเรให้เปเสให้มันเลยนะให้จันิงอดูนะงสินากากิอชกปะมยามปุรักปะกันดะสู state government นะมาสิยามนะ serious ไว้นะลอระกะยังฉันบิวอดูกะยามนะอภะบะhospital doctor singa masi instructor re hairaga anaba se yamna thuna phakat ningai akhoi state government na supasi da wakhan changbio natana naga maite shopu kanda de mi kumna natadana khallaga garimata thau sapi da ba yengbasu lakta ba instruction su to da ba cookie ki khra shoklaga purapa kanda na security sing amuka protect piraga yamna luna tawraga anaba phajana yengbiga operation phabu da tawraga thadokpa ise akhoi mase thamoi nuai te duga mi khabana akhoi yengbang ngamdare mase state government aduga praja mayam na so mase ngasidigi phatta piu haibase ai ngasi mase su thamjari ji akhoi imai bel mayam kunna leiribase jenims ki opd gi mapham adumak get ani kari gi tamak no hairaga ngasi karisu param leitaba kala tombi da akhoi gi naga amasung maite indigenous group na garanahan Lanka village ta cookie militancy na attack tawraga ambush tawraga mi ani sikhiba mamang da su mi taruk hat khiba punamak adu ngasi phawa da justice pidri madugi justice to pbo haina yamna phajaba mong da peacefully rally ama singe haina akhogi naga maite indigenous group na sinba kanda yamna mong ta da ba akhogi state security force su yauraga aduga akhogi center su force sing su yaure hairaga ima ibel singda naha singda yamna terrorist ki mongda tear case kaptana threat tawdana nomai kaptana mayam se takhairaga tawrapase masi akhoi kadongai da su yaba ngamoi masi yamna sathiba mongda tawbase akhoi ima ibel mayamna aduga manipur da leriba indigenous people mayamna akhoi condemn tawgani aduga ngasi su strongly condemn tawri aduna hojik mi mari aduda thina sokpado purakla gauji imphal ki akhoi gi jenims ki opdc da thamli madu akhoi yengba mu lakpani adu ngasai adu phabu sokpa tarasu akhoi gi imai bel singkhara peace rally gi tamakta sinba lanba mi adu da yum da koi thei thidana combing operation tawraga chaina phudana kandana akhoi tear case kaptana threatan tawraga lehauri ai samak chalo yenglure yamna mong ta da ba mong da hojiki state security force yauna tawri aina haijaning bidi Center Security Force na khangdaba tarasu State Security Force na akhoi masengni tawriba punamakse lebakini manipurgini adu oiradi maduta consider tawraga tatho tasin tawraga bhajana akhoi lebakini haibagi wakhalon da chendabida karigino akhoi maseng yena yengthina ba enemy kumna terrorist ki mong akhoi masengda pejike tear case kaptana hoje yamna sathiba mong da nupi ama nupa ahum na ha yamna sathiba mong da hoje hospitalize tawraga hospital da leiri masi kadongai da su akhoi yaba ngamoi aina haijaning medi manipur gi present chief minister nang kari tawraga leiribra si cookie gi mi singna highway da akhoi ki kampopi da thoklaga toning ba tawba moi mayam na tayar mai thada na security gi mang da tawbu kanda center security forces karima da tawdi adum yenglaga lei ukhur da gari khamlaga poche phaba lobo mayam sisu security force kari su tawbu ngamde dum yenglaga lei adong asin naga maite amasung indigenous group sina kala tombi da peace rally chake haiba kanda gari gi damak adup sathiba terrorist ki mongda sibai singsin da terrorist onga dore oi khrabra haibse khoi hangninge masi state government na responsible loga da bani gari ma responsible si lo da batarade state government da akhoi praja na fix tawgani madu akhoi ki da banate deputy chief minister naga gi aina respected Sri L Losda dikhoda haining badi kari nahaksu nagama oina deputy sem oiribini aduga nemchap kipkena adup power putholaga tawri nahakna di kari karamba deputy sem oiribra masi nahak nangna nahan mana lakpada khara
misunderstanding တိက get တဲ့ထုတ်ကိဘတိက ngasi sipai si thamjan bani adu government amani adu thopata bani mi di ichino language sing lanka da ambush tor mi ani sikhibagi yam emotional oina nuai tatana leiba kanda ngengcha ki kengi garira haidone madu tawkhibuani aduna aina request tawning badi akhoi dikho honorable deputy sem as a nagama oina masi intervene tawraga hojik leiriba security forces singse thuna madu withdraw to holo sumaina security forces thajala ga combi operation tawraga imai bel sinaha students singda ahlama singda ki handana leiba taradi praja mayam na hokat kani praja mayam lekhat kani haibase ngasi aina hospital sigi mamangda thamoyam na kaina akhoi hojik masigi media mamangda thamjabani aduna hojik akhoi sokiba akhoi icha hum aduga asokpa nupi amase magi mowa phaboda magi husband phaboda hojik lekhido ba tare nahan mi taruk tuda mokta leiriba adumba imung family ni aduna mi chamoiba imai bel sinda karamba wakhan chelabano karimata mi nungsiba leitadana terkiasta sakap mi bu sa nga bu sa san bu tanba kumna taliban se ngasi maktegi state government na phap tare haraga chief minister na masi thamoi palaba taradi masi phap tare haraga ngasi nungdang decision lobiu masi hayeng amuk makha tana chathaba taradi parja mayam na tumina government gi mathak ta su tumina lairoi haibase kaubing no haibase aina hospital gi mamang sida ai hotel se change ri bani